Ahanba Maktada Manipur Life ki episode asibu midyeng tabiriba khwaipumna mapu maibam anjuna taramna oksari episode asida khudol tamjagadori basi mayam nahana su sakhang mai khangna rabi khogi visual impaired oi rabi khogi Madam Moirangthem Sunita ga unazabagi tanza ama lawjari ahanba Maktada Madam Sunita bu taramna oksari Manipur Life ki magai tagi sir ahanba Maktada Madam dagi khangjaning base khogi Madam gi Leipam, adagi family gi maram, ad educational qualification, hoji kari hona biri have a symptom khangjaning. I give me Moirangthem Sunita Devi. I say Nagampal Kanzapiler Tagini. I give Baba giving Moirangthem Yamas Sing Imana, Moirangthem Ongbi Pilasini Devi. I give educational qualification, the MA BEd special and general BEd. Sini I was using Tabungko Upper Primary School, the arts graduate teacher on Puzari. Madam say primary level Paudi Kari School the Tambira higher secondary na Karada Tambira. Primary D I Malabas High School and secondary class 9 to class 12 Sina Tampasna Girls Higher Secondary School Tadegi Makata Pasina DM College the Manipur University Smaina Tawzar. Madam gi punsi wari se akhoi na su mayam tagi tanare wa andagi khoi YouTube channel gumba dagi su taba phangjare Madam gi punsi wari se taba da khoi thamoi da doki matik nuksiba ama phawi wa ara Madam na ngasai gi differently able oijaraga su visual impaired oijaraga su societies da mimana ba ngamna na ba hotna ba da ngasai gi thengnarak pa struggle mayam ama life ki challenge mayam ama taba da khoi da ngasai gi nungsiba nungaijaba ama su pokse aduga akhoi da yamna inspiring su oihale ada especially khoi gi gani nupi disabled oiba nupi oibi sing sida su hena thona ama Madam na happy ri masigi damak ta yamna nungaije ara marak sida Madam dagi khoina khangjaning badi Madam gi punsi wari sida yumpham oiba biopic haitare wa ama nammi haina taje masi kadai bai phawa chumbanu ha khangjaning bai akhoi gi Canada after corona gi akhoi gi anabagi pandemic se lakchini mamang da ko aigi speech ama ke talk na platform ama da release to masigi ke talk ki speech ta bi rakanda ko gi sir nam azet ko gi kano da gi me impal da gi sir sina aigi wari se ta ba se da masigi maram da biopic ama number ya bagi mo lai bagi da aigi school da no ama lagbi ko mase anduga sarna smai tawdana nangi story the based over biopic ama namjage hana lagbi ki bane daidi mayam se dum corona gi mayam pandemic laibagi mayam sarang na gare dum kaimuk to bungam gitre adu loira kanda muk sar sina ko na muk maraksi da su moi atopa ani masu atopa sangstan haitare moi ani masu film namjage na lai ko ane sarna lagbi da kanda ina su sar si yamna ikai khumna ba mi oijaba haitare ko aina su sarna nambi basina sai aina kaino mo phongdok ninga su ko ninga su yam free and frank ko ina tawbi ya ba gi mong si u ba si ina sarna ina pai biro na tawkanda film se adman tawga nam gi ne khagi film puthopiri ba magi producer director singsa Madam ga kamai toraga thinagi bano aiga thinagi badi school da sir sina lakpi bani ba lakpi bade to nung khana bani ara Madam gi si ke hani biopic ga da su wari sa Madam gi punsi wari si tasengna Madam na lira kanda wari se sagi cinema se namki ba na traga na sir na wari oina asing magatani aigi punsi da thokiba wari do aina taseng na lizare da na ko adagi kona muk hapa ya da ba aina hapanning ba aina hapan de wari amna hekta aigon da mi man harassment period ga su mi gi izat exop ya ba wadi aina su film da su yamna hekta sing na udning da ba haidar aduna film se iraba matung da su aina narrate tawraga story se narrate tawraga sana dialogue uni Ethiopia da kanda film se aina pam da area sing se loktuoga amu rewrite tawra kanda even 7 times taret lak sen to ai ta
Madam gi kana gi life history the based over film si kanana puthopi bano habati madam khangbi producer na kanano director na kanano akhoi gi producers in the koi Brozen Yumnam ko man paldagi anduga director and writer story script writers su koi Sir Ajit Yumnam sina dum tawibani karamba koi production gi makhada puthopi ba oido si gi film Skyline production gi makhada ne Madam si film se puthona ba khona ba sahi di kyam changbi ki sahi jangba right from the beginning hadi script iba do the gidin sahi taru nga tok de dum sangi hai tare script se i rani dana ampurani ainum kakthatlani amuka rewrite tawrani amupurani asi matek se ina pam de nam kakthatlani adu maina so hangal anda chatpada dum matam ji dum haugi bodo ko ade marakta corona pandemic like adegi dum thinda gare script si di kanana pabi brana tragana madam na maina to akoi gi script se akoi Bengali script ire dana ade ai angang sing si di loimak moi di maite mek loina oi gra aduna mu tonga be mi ni akanda am patu ni script se adu parani hanjan parani amu aina recorder dang namzalani ani guitar ani adu aina lungai da ba matek to hari sometimes me onaram ba yaw ba ani me se aina oi gada ba exact me di oiram da ba atopa ma hapam ba adu ma yaw sing du cut tau do ni aduna correction da su awaba ma di oi have di si page de da si ena ta on tin mangam dram na ko adum correction da su matam se khar lawe sigi film se nammi haina tabada madam gi thamoi da di kari phaubi gi as yam dungai hadi kashu leitraba matik sajadraba ai gi tamaktaga film ama puthopi ga haibisida yamna wakhal sida ko kaino mawon mon yang khanba hadi ai sibu tasing no maki yam important oiba person oira zala ga na biopic kum bai ba sidi akoina ga like ta su dum angang sing gi hiji class 4 gi 5 gi adu su yaw bani biopic iba guy autobiography iba guy se a very important person the even he ga high nei dana ko ado ai di amna thoiduk na important oiba person su natti do ai gi baram daga biopic amaga nambi dana ga tawba se isai thanda ai thanda ji kai je ba su fawe khoi de gi na batik chaba struggle to ba myam su lai ni ko ada sir sida ai gi warisna ketang inspired oi gi ba hai tare ai na wazar ko sarak pa aina struggle to ko mayam sida sarna kitang mangole inspired oi bitana ai maram daga iba wari the best of film ga ma phone ani ha so ai hani ai litena nu hai sa ba fawi arang sagi madam na ko si film si number matam sida sagi madam na thingna ki ba experience ai ta tang awanu ngai khara khangjaningi aina kumba magna tram ni na film si number kan da di ai experience ti yam kashulai hai tare adubo aina nuaizaba madi kaino da film sida utturisi ngasai aina struggle to ko pot myam tu ne aina udaba aina kramaina leiba aina ichar kramaina yokpa adegi missing se even akoi gi mayam praja mayam sina su yengbira kanda ko hayeng line musi kramaina leiba zano moi si kayam waba kayam nungai ba adegi moi way of life se combine to we ga have to mati ubo phangbirani film sida ko aduga aina film sin number gi thoyo ngai mon da waba laite ai adum nong phadok adum number matam da ai chasaba yawi aduda ai gi moi gi heroine hai tare nasa ai sari bi mema narmada kaksin de ko madi yam waba zani hadi ai gi sin namaka race en magi sin namaka aise tusan ba utkadweni ko ada tusan ba se utna ba hona ba da mag na aina sum phammaga ma se ai manakta leiba mis de da aina kaya ma se tu gre kan hang ma da abab 20-30 times ma tusan ka han retake tau duine ko ado mariam wa ba zani ado arang sagi badam khoina sum tajaba dai tare khogi biopic ama number hai base yam lui yen taje ko ara mamang da khogi kaino gi Manipur gi sagnai raba boxer khogi Mary Kom gi biopic ama khak nam gi number se dai sida khogi Priyanka Chopra se even Manipur la aga Mary Kom gi manakta matam khara leikhi haina taja khi ba arang sagi madam gi khogi role lauri ba
ꯑꯩꯈꯣꯏꯒꯤ ꯅꯔꯃꯗꯥꯁꯦ ꯑꯩꯈꯣꯏ ꯑꯦꯛꯇꯔ ꯑꯣꯏꯕ ꯅꯔꯃꯗꯥꯁꯤꯗꯤ ꯃꯦꯗꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯃꯦꯗꯥꯝꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯀꯩꯀꯥꯁꯤ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯗꯣ ꯄꯥꯔꯒ ꯑꯗꯨꯝ ꯃꯥꯅ ꯑꯦꯛ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯃꯥꯁꯦ ꯂꯥꯛꯏ ꯑꯩꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩ ꯑꯗꯩ ꯑꯩꯅ ꯋꯥꯏꯠ ꯀꯦꯟ ꯄꯥꯏꯔꯒ ꯆꯠꯄ ꯃꯥ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯑꯩꯅ ꯂꯥꯏ ꯙꯨꯛ ꯊꯥꯕ ꯈꯣꯠꯄ ꯐꯤꯔꯣꯜ ꯁꯨꯕ ꯈꯣꯠꯄ ꯑꯦꯚ꯭ꯔꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯩꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯥ ꯂꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯁꯨ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯩꯅ ꯃꯉꯣꯟꯗ ꯕ꯭ꯔꯦꯜ ꯇꯝꯕꯤꯀꯣ ꯑꯗꯒꯤ ꯇꯕ꯭ꯂꯥ ꯌꯩꯕ ꯑꯗꯩ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯩꯅ ꯇꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯒꯤ ꯔꯤꯌꯦꯜ ꯀꯩꯅꯣ ꯌꯥꯝꯅ ꯅꯛꯅ ꯍꯥꯏꯗꯤ ꯑꯩ ꯃꯥꯅ ꯇꯧꯅꯅꯕꯒꯤ ꯃꯥꯅꯁꯨ ꯍꯣꯠꯅꯖꯩ ꯏꯚꯟ ꯃꯁꯝꯐꯥꯎꯗ ꯁꯥꯡꯅ ꯂꯩꯖꯔꯝꯕ ꯃꯁꯝꯗꯣ ꯑꯩꯒꯤ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯃꯁꯝꯐꯥꯎ ꯀꯛꯊꯠꯂꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯦꯛꯇꯔ ꯃꯦꯗꯥꯝꯒꯤ ꯔꯣꯜ ꯂꯧꯔꯤꯕ ꯅꯔꯃꯗꯥꯁꯦ ꯃꯦꯗꯥꯝꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯦꯗꯥꯝꯒ ꯂꯣꯏꯅꯕ ꯃꯇꯝ ꯀꯃꯥꯏꯅ ꯂꯣꯏꯅꯕꯤꯈꯤꯒꯦ ꯑꯩꯁꯤꯅ ꯑꯁ ꯃꯃꯥ ꯅꯪ ꯊꯕꯛꯁꯤ ꯇꯧꯔꯣ ꯑꯩ ꯌꯦꯡꯉꯒꯦ ꯑꯩ ꯌꯦꯡꯗꯣꯏꯅꯦꯕꯀോ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯈꯪꯗꯦ ꯑꯩꯅ ꯆꯥ ꯂꯣꯟꯕ ꯈꯪꯗꯦ ꯑꯩꯅ ꯋꯥꯏ ꯁꯤꯠꯄ ꯈꯪꯗꯦ ꯁꯤꯠꯂꯅꯤ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯁꯤꯠꯄ ꯃꯥꯅ ꯑꯩꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯑꯩ ꯇꯧꯔꯒꯦ ꯍꯦꯛꯇ ꯃꯨꯟꯈꯤꯕ ꯍꯥꯏꯗꯤ ꯃꯥꯅ ꯑꯩ ꯌꯦꯡꯂꯛꯏꯅꯤꯗꯅ ꯑꯩꯅ ꯇꯧꯕꯗꯨ ꯃꯥꯅ ꯁꯨꯝ ꯋꯥꯒꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤ ꯍꯦꯛꯇ ꯃꯨꯟꯈꯤꯕ ꯑꯩꯅ ꯏꯕꯥꯅꯤ ꯃꯨꯟꯅꯩ ꯅꯪ ꯑꯩ ꯌꯦꯡꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯉꯣ ꯐꯖꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯃꯨꯜꯂꯒ ꯆꯥꯛꯁꯨꯇ ꯊꯣꯡꯗꯣꯛꯑ ꯂꯩꯔꯝꯒꯅꯤ ꯑꯗꯒꯤ ꯋꯥꯏꯁꯨꯇ ꯁꯤꯠꯆꯜꯂ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯑꯩ ꯌꯦꯡ ꯂꯥꯛꯏꯔꯥ ꯑꯩꯅ ꯅꯪ ꯌꯦꯡꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯏꯕꯥꯅꯤ ꯂꯥꯎꯅꯔꯤꯅꯤ ꯅꯔꯃꯗꯥꯅ ꯃꯦꯗꯥꯝꯒꯤ ꯔꯣꯜ ꯂꯧꯕꯁꯦ ꯔꯣꯜ ꯁꯥꯕꯁꯦ ꯃꯦꯗꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯌꯦꯅ ꯈꯟꯖꯕ꯭ꯔꯥ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯀꯩꯅꯣꯗ ꯃꯥꯁꯤ ꯌꯥꯝ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯇꯥꯛꯄꯁꯦ ꯑꯩꯈꯣꯏ ꯑꯩꯅ ꯕ꯭ꯔꯦꯜꯒꯨꯝꯕ ꯇꯥꯛꯄꯤꯕꯁꯦ ꯑꯗꯨꯝ ꯅꯣꯡꯃꯗꯒ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯗꯣꯠꯀꯁꯦ ꯅꯝꯕ ꯉꯝꯕꯤ ꯑꯗꯩ ꯋꯥꯏꯠ ꯀꯦꯟ ꯄꯥꯏꯔꯒ ꯆꯠꯂꯒꯁꯨ ꯑꯩꯅ ꯍꯦꯛ ꯈꯤꯇꯪ ꯇꯥꯛꯈꯤꯕꯗ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯍꯩꯈꯤꯕ ꯑꯣꯏꯕꯗꯣ ꯑꯗꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯈꯜ ꯃꯌꯥꯝ ꯇꯧꯍꯜꯂꯦ ꯃꯥꯒꯤ ꯃꯁꯝꯒꯁꯦ ꯕꯦꯅꯤ ꯂꯣꯜꯍꯟꯕꯤ ꯑꯗꯩ ꯐꯃꯨꯡ ꯊꯥꯎꯑꯅ ꯑꯩꯁꯦ ꯐꯃꯨꯡ ꯊꯥꯍꯟꯕꯤ ꯑꯗꯒꯤ ꯐꯩꯖꯨ ꯅꯨꯡꯖꯨ ꯀꯃꯥꯏꯅ ꯑꯦꯔꯦꯟꯖ ꯇꯧꯏ ꯈꯣꯠꯂꯤ ꯀꯥꯏꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯧꯍꯜꯂꯒ ꯃꯥꯅꯀꯣ ꯑꯗꯨꯝ ꯑꯥꯏꯗꯤꯌꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯤ ꯂꯧꯁꯜꯂꯒ ꯃꯥ ꯑꯩꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯥ ꯌꯥꯝ ꯄꯔꯐꯦꯛꯠꯂꯤ ꯑꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯒꯤ ꯃꯦꯗꯥꯝꯒꯤ ꯁꯤꯒꯤ ꯐꯤꯜꯝꯁꯦ ꯅꯝꯒꯅꯤ ꯍꯥꯏꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯂꯥꯛꯈꯤꯕ꯭ꯔꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯏꯆꯥ ꯑꯅꯤꯒ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯃꯉꯥꯅꯤꯗꯅ ꯑꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯑꯗꯨꯝ ꯏꯆꯥꯁꯤꯡꯁꯨ ꯑꯗꯨꯝ ꯑꯦꯅꯤ ꯑꯩꯅ ꯃꯌꯥꯝꯐꯥꯟ ꯆꯠꯂꯨꯁꯤ ꯐꯤꯂꯝ ꯅꯝꯕꯒꯤ ꯑꯗꯨ ꯆꯠꯂꯨꯁꯦ ꯃꯥ ꯑꯗꯨꯝ ꯊꯧꯔꯒ ꯄꯨꯕꯤꯀꯣ ꯑꯗꯩ ꯑꯦꯅꯤ ꯔꯤꯂꯦꯇꯦꯠ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯁꯀ꯭ꯔꯤꯞ ꯌꯦꯡꯕ ꯑꯃꯇ ꯑꯣꯏꯔꯁꯨ ꯂꯧꯔꯨꯁꯤ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯂꯧꯕ ꯆꯠꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯚꯟ ꯐꯤꯂꯝ ꯅꯝꯕꯁꯦ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯗꯁꯨ ꯅꯝꯕ ꯌꯥꯎꯋꯦꯕꯀꯣ ꯑꯥꯏꯗꯤꯌꯦꯜ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯇꯥꯛꯑꯦꯜꯒꯤꯗ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯤ ꯃꯐꯝꯗꯨꯗ ꯃꯣꯏꯒꯤ ꯑꯥꯗꯩ ꯂꯥꯛꯏꯕ ꯀꯦꯃꯦꯔꯥꯃꯦꯟꯒꯗꯣ ꯑꯥꯎꯠꯁꯥꯏꯗꯇꯩꯅꯤ ꯃꯣꯏ ꯂꯣꯏꯅꯃꯛ ꯅꯟ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗ ꯅꯨꯄꯤꯁꯤꯡ ꯅꯨꯄꯥꯁꯤꯡ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏ ꯑꯗꯩ ꯃꯣꯏꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯗꯤ ꯕꯥꯏꯑꯣꯄꯤꯛ ꯅꯝꯃꯤꯕ ꯃꯤ ꯁ꯭ꯇꯣꯔꯤ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯃꯁꯥꯅ ꯂꯥꯛꯑꯒ ꯐꯤꯂꯝꯗꯨꯗꯒ ꯅꯝꯕ ꯌꯦꯡꯕ ꯂꯥꯛꯏ ꯀꯥꯏ ꯍꯥꯏꯕꯁꯦ ꯃꯣꯏꯗꯁꯨ ꯌꯥꯝ ꯍꯔꯥꯎꯖꯕ ꯃꯣꯏ ꯐꯣꯇꯣ ꯅꯝꯃꯤꯟꯅꯗꯅ ꯑꯗꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅꯁꯨ ꯇꯧꯕꯤ ꯃꯣꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯐꯤल्मꯁꯦ ꯅꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯗꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯐꯦꯁꯕꯨꯛꯀꯨꯝꯕꯗꯒ ꯑꯩꯈꯣꯏꯒꯤ ꯐꯤल्मꯁꯦ ꯅꯝꯃꯤ ꯅꯔꯃꯗꯥꯅ ꯃꯦꯗꯥꯝꯒꯤ ꯔꯣꯜꯁꯦ ꯂꯧꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯦꯅꯔꯒ ꯊꯣꯛꯄꯁꯦ ꯈꯔ ꯑꯗꯨꯝ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯎꯅꯔꯦ ꯈꯔꯗꯤ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯔꯤꯑꯦꯛꯁꯟꯁꯦ ꯃꯦꯗꯥꯝꯅ ꯀꯃꯥꯏꯅ ꯐꯪꯕꯤꯕꯒꯦ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯎꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯦꯚ꯭ꯔꯤꯋꯦꯌꯔ ꯑꯩꯅ ꯆꯠꯂꯨꯕꯗꯀꯣ ꯌꯥꯝ ꯊꯨꯅ ꯌꯦꯡꯅꯤꯡꯉꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯀꯔꯝ ꯀꯥꯟꯗ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯣ ꯑꯁꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯩꯅ ꯆꯠꯐꯝꯁꯤꯡꯗ ꯑꯗꯨꯝ ꯂꯝꯕꯤꯗꯒꯁꯨ ꯉꯥ ꯂꯩꯕ ꯆꯠꯂꯒꯀꯣ ꯑꯗꯨꯝ ꯏꯆꯦ ꯑꯃꯅ ꯑꯗꯨꯝ ꯅꯪꯒꯤ ꯐꯤꯂꯝꯗꯣ ꯀꯔꯝ ꯀꯥꯟꯗ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯣ ꯍꯪꯉꯛꯑꯦ ꯑꯗꯒꯤ ꯃꯥꯔꯀꯦꯠꯇ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯂꯥꯛꯇꯣꯏꯅꯤ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝꯗ ꯌꯦꯡꯅꯤꯡꯕꯒꯤ ꯊꯔꯁ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥ ꯅꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯧꯏ ꯍꯥꯏꯅ ꯇꯥꯖꯩ ꯃꯦꯗꯥꯝꯗꯤ ꯂꯧꯕꯤꯈꯤꯕ꯭ꯔꯥ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯂꯧꯗꯦ ꯂꯧꯒꯦꯅꯁꯨ ꯈꯟꯗ꯭ꯔꯦ ꯀꯩꯅꯣ ꯑꯩ ꯃꯌꯥꯝꯗ ꯑꯣꯏꯅ ꯁꯔꯅꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤꯔꯦ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯥꯏꯅꯕ ꯅꯠꯇꯦ ꯑꯗꯒꯤ ꯗꯦꯗꯤꯀꯦꯇꯦꯠ ꯇꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦꯅ ꯑꯩꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯅꯦ ꯑꯗꯒꯤ ꯃꯌꯥꯝꯅ ꯗꯤꯁꯦꯕꯜꯁꯤꯡꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯅ
ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯐꯤꯠꯀꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯑꯩ ꯀꯩꯝꯇ ꯂꯧꯖꯗꯦ ꯃꯦꯗꯥꯝ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝꯁꯦ ꯀꯗꯥꯏꯋꯥꯏ ꯐꯥꯎꯕ ꯅꯝꯕ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯐꯤꯂꯝꯁꯤ ꯂꯣꯏꯔꯦꯗꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯀꯗꯥꯏꯐꯥꯎ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯂꯣꯏꯕꯕꯨꯗꯤ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇꯕꯁꯤꯗ ꯍꯧꯖꯤꯛ ꯋꯥꯅ ꯀꯟꯅ ꯇꯥꯔꯤꯉꯩꯁꯤꯗ ꯐꯤꯂꯝ ꯌꯦꯡꯉꯣ ꯍꯥꯏꯔ ꯀꯅꯥ ꯌꯦꯡꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯖꯥꯠꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯦꯗꯥꯝꯅꯀꯣ ꯂꯥꯏꯐꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗ ꯄꯤꯕꯤꯅꯤꯡꯕ ꯄꯥꯎꯖꯦꯜ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖꯀꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯄꯥꯎꯖꯦꯜ ꯃꯦꯁꯦꯖ ꯍꯥꯏꯕꯨ ꯍꯌꯦꯡ ꯐꯤꯂꯝꯁꯦ ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯗ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯕꯜꯁꯤꯡꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯖꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯐꯤꯂꯝꯁꯤ ꯌꯦꯡꯉꯨꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯗꯤꯁꯦꯕꯜꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯥꯎꯕꯤꯔꯛꯀꯅꯤꯀோ ꯑꯗꯨꯒ ꯄꯥꯡꯕꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯃꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯈꯖꯤꯛꯇꯪ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯕꯒꯤ ꯃꯑꯣꯡꯗꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯀꯥꯟꯗ ꯑꯣꯏꯍꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯕ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯦꯗꯥꯝꯒ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯥꯏꯐꯀꯤ ꯀꯩꯅꯣꯗꯒꯤꯁꯨ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯔꯣꯏꯕꯗ ꯃꯦꯗꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯅꯧꯅ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯁꯨꯅꯤꯇꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯐꯤल्मꯁꯤꯁꯨ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯊꯣꯡꯗ ꯊꯧꯅꯤꯖꯔꯤ ꯍꯣꯏ ꯃꯗꯨꯃꯛ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯐꯤꯂꯝꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯚꯥꯞ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯗꯤꯁꯦꯕꯜꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯖꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯦꯟ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔꯅ ꯍꯣꯠꯅꯖꯕꯁꯤꯗꯁꯨ ꯑꯩ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ आशा थमजरी पुनमक खुलमजरी अरोइबदा ngasi manipur life की एपिसोड असिबु मियेंग ताबिरिबा ख्वाइ पुनमकपु माइबम अंजुगी माइकैदगी अमुका हन्ना इकोकनोना खुरुमजरी।